ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯍꯦꯂꯣꯏꯒ ꯌꯦꯛꯅꯕꯤ ꯉꯥ ꯅꯨꯄꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯄ ꯎꯔꯤ꯫ ꯑꯗꯨꯒ ꯃꯩꯅ ꯆꯥꯛꯂꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯍꯦꯂꯣꯏ ꯅꯨꯄꯤ 8 ꯀꯞꯂꯒ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯃꯆꯦꯁꯤꯡꯗ, "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯅꯤ꯫ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯦ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯒ ꯃꯩꯁꯦ ꯑꯃꯨꯛꯇ ꯃꯨꯊꯠꯁꯤꯕ?" ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯜꯅ, "ꯑꯇꯣꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ 8ꯇꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯒꯅꯤ?" "ꯃꯐꯝ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯌꯥꯔꯣꯏ." "ꯃꯐꯝꯗꯣ ꯍꯥꯏꯔꯛꯑꯣ ꯏꯆꯦ." "ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯔꯤꯜꯗ ꯏꯄꯥꯛ ꯑꯃ ꯂꯩ꯫ ꯏꯄꯥꯛꯇꯨꯒꯤ ꯃꯃꯤꯡꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯀꯧꯏ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯔꯨꯅ ꯊꯥꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯏꯆꯦ, ꯑꯗꯨꯗ ꯆꯠꯂꯁꯤ." "ꯉꯥꯏꯈꯣ, ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯒꯤ ꯋꯥꯔꯤ ꯇꯥꯈꯣ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯅ ꯊꯥꯕꯅꯤ꯫ ꯑꯗꯣ ꯂꯨꯔꯤꯕꯗꯤ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯇꯥꯏꯕꯪ ꯃꯤ ꯇꯪꯈꯥꯏ ꯉꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯑꯗꯣ ꯃꯥ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯕ꯭ꯔꯣ?" "ꯌꯥꯗꯕ ꯃꯔꯝ ꯈꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯐꯖꯔꯤꯕ ꯑꯁꯤꯒꯨꯝ ꯏꯁꯤꯡꯒꯤ ꯇꯥꯏꯕꯪꯗꯗꯤ ꯃꯥꯅ ꯏꯐ ꯐꯖꯔꯤꯕꯅꯤ." ꯃꯆꯦ ꯌꯥꯏꯃꯅ, "ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯆꯦ? ꯏꯁꯤꯡ ꯂꯣꯏꯄꯥꯠꯇꯣ ꯃꯥ ꯈꯛꯀꯤꯔꯣ?" ꯃꯆꯦ ꯑꯍꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯉꯥꯔꯣꯏ ꯀꯧꯕꯅꯤ꯫ ꯉꯥꯔꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯗꯣ ꯈꯣꯡꯅꯥꯡ ꯊꯥꯈꯤꯕ ꯅꯨꯄꯥꯗꯨꯅꯅꯤ꯫ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯅ ꯏꯀꯪ ꯊꯣꯛꯂꯤꯉꯩ ꯃꯇꯝ, ꯅꯨꯄꯥꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡꯗꯒꯤ ꯃꯔꯨ ꯂꯧꯔꯒ ꯊꯥꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯅꯥꯡ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯔꯛꯈꯤ꯫ ꯈꯣꯡꯅꯥꯡꯒꯤ ꯎꯔꯥꯗꯨꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯌꯥ ꯑꯃ ꯄꯨꯈꯠꯂꯛꯇꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯖꯔꯕ ꯂꯩꯄꯨꯡ ꯑꯃꯁꯨ ꯁꯦꯝꯂꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯗ ꯏꯁꯤꯡ ꯑꯃꯨꯛ ꯂꯩꯔꯛꯇꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯉꯥꯔꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯔꯛꯇꯨꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯕꯨ ꯃꯌꯨꯝꯅꯤ ꯈꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯕꯨ ꯃꯌꯨꯝ ꯑꯣꯏꯈꯤ꯫ ꯉꯥꯔꯣꯏ ꯑꯁꯤꯁꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯉꯥꯔꯣꯏ ꯑꯗꯣ ꯀꯪꯐꯥꯜꯒꯤ ꯇꯥꯏꯕꯪꯗ ꯑꯩꯈꯣꯏꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏꯀꯣ꯫ ꯃꯥꯁꯨ ꯏꯁꯤꯡꯒꯤ ꯇꯥꯏꯕꯪꯗ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯆꯦꯟꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ꯫ ꯉꯥꯔꯣꯏꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯗ ꯉꯥꯁꯤꯡꯅ ꯖꯒꯣꯏ ꯀꯌꯥ ꯁꯥꯈꯤ꯫ ꯄꯥꯠ ꯑꯗꯣ ꯃꯆꯨ ꯀꯌꯥꯒꯤ ꯉꯥꯁꯤꯡꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯐꯖꯍꯟꯈꯤ꯫ ꯅꯣꯡꯃ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯉꯥꯔꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯩꯔꯤꯉꯩꯗ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯊꯥꯕ ꯅꯨꯄꯥꯗꯨꯅ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯂꯨꯝꯂꯒ ꯃꯣꯏ ꯑꯅꯤꯗꯣ ꯂꯣꯡꯅ ꯊꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯇꯣꯝꯕꯤꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯏꯗꯤ ꯀꯩꯒꯤ ꯍꯥꯠꯂꯤꯕ?" "ꯂꯥꯏ ꯌꯥꯗꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯉꯥꯔꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯏꯅ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯠꯇꯕ, ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯩ ꯊꯥꯔꯤꯕꯗꯨꯁꯨ ꯅꯨꯄꯥꯗꯨꯅꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯃꯤꯔꯝꯂꯦꯟꯁꯦ ꯅꯩꯈꯥꯏꯔꯁꯤꯔꯣ?" "ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯏꯆꯦ?" ꯃꯆꯦ ꯑꯍꯨꯝꯁꯨꯕꯤꯅ, "ꯆꯤꯡꯂꯣꯡꯌꯥꯏ ꯀꯧꯕꯅꯤ." ꯃꯔꯤꯁꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ,
ꯐꯠꯇꯕ ꯃꯤ ꯂꯃꯟ ꯈꯨꯝꯕꯗ ꯑꯇꯣꯞꯄ ꯂꯥꯟꯖꯗꯕꯗ ꯑꯋꯥꯕ ꯄꯤꯔꯣꯏꯗꯕꯅꯤ ꯑꯇꯣꯝꯕꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯨ ꯈꯛ ꯍꯥꯠꯇꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦ. ꯃꯁꯤ ꯑꯍꯜꯗꯨꯅ ꯃꯈꯨꯝꯂꯛꯏ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯐꯕ ꯑꯃ ꯂꯩꯕꯅꯤ. ꯆꯍꯤ 12-13ꯗ ꯉꯥꯏꯔꯤꯕ ꯑꯃ. ꯃꯥꯒꯤꯗꯃꯛꯁꯨ ꯈꯟꯗꯕ ꯌꯥꯗꯦ. ꯃꯄꯥꯗꯣ ꯃꯥꯅ ꯋꯥꯔꯛꯀꯗꯕꯅꯤ. ꯃꯁꯤ ꯑꯍꯜꯅ ꯑꯇꯣꯝꯕꯤꯗ, ꯉꯥꯔꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯁꯥꯅ ꯋꯥꯔꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ. ꯏꯆꯦ, ꯋꯥꯔꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯏꯆꯦꯗꯤ ꯈꯪꯂꯤꯅꯣ? ꯑꯩꯈꯣꯏꯁꯦ ꯂꯥꯏꯅ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯑꯇꯣꯝꯕꯤ? ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯏꯅꯤ ꯀꯩꯅꯣ. ꯑꯩꯅ ꯀꯃꯥꯏ ꯈꯪꯗ꯭ꯔꯤꯕ? ꯃꯁꯤ 5 ꯁꯨꯕꯤꯒ 6 ꯁꯨꯕꯤꯒꯅ ꯅꯪꯅ ꯀꯣꯟꯅ ꯄꯣꯛꯄꯩ ꯈꯪꯗ꯭ꯔꯤꯅꯤ. ꯃꯁꯤ 6ꯇꯨ ꯄꯨꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯩꯅ ꯆꯥꯛꯂꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨ ꯌꯦꯡꯂꯒ ꯄꯨꯟꯅ ꯑꯃꯨꯛ ꯀꯞꯃꯤꯟꯅꯩ. ꯃꯆꯤꯟ ꯃꯅꯥꯎ ꯍꯦꯂꯣꯏ 7 ꯑꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯣꯏ 7ꯅ ꯇꯥꯔꯛꯂꯝꯃꯤ. ꯍꯦꯂꯣꯏ 7ꯇꯨ ꯀꯞꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯏꯆꯦ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯤ ꯀꯞꯄ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯑꯍꯜꯅ ꯈꯨꯝꯃꯤ. ꯍꯣꯏ, ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ. ꯍꯦꯂꯣꯏ 6 ꯁꯨꯕꯤꯗꯨꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠꯇ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ. ꯏꯆꯦ, ꯇꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠꯂꯣꯝꯗ ꯃꯩ ꯑꯆꯧꯕ ꯑꯃ ꯆꯥꯛꯄ ꯃꯥꯜꯂꯤ. ꯏꯁ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯩꯈꯣই 7 ꯄꯥꯠ ꯑꯁꯣꯝꯗ ꯆꯠꯂꯨꯁꯤꯔꯥ? ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ. ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠꯂꯣꯝꯗ ꯃꯁꯝ ꯃꯅꯥꯁꯤꯡꯗꯨ ꯐꯔ ꯐꯔ ꯍꯥꯏꯔꯒ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯐꯤꯔꯣꯟꯁꯤꯡꯗꯨ ꯐꯔ ꯐꯔ ꯅꯣꯝꯂꯒ ꯀꯟꯅ ꯄꯥꯏꯈꯤ. ꯃꯣꯏ 7 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯈꯔ ꯌꯥꯡꯅ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯑꯇꯤꯌꯥꯗ ꯌꯥꯝ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨ ꯌꯦꯡꯂꯒ, ꯑꯁ, ꯁꯤꯗꯤ ꯏꯆꯦꯅ ꯍꯥꯏꯕ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯅꯦ ꯃꯩꯅ ꯆꯥꯛꯂꯤꯕꯁꯤꯗꯤ. ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯁꯤꯗ ꯄꯥꯏꯈꯠꯂꯛꯑꯣ. ꯇꯥꯕ꯭ꯔꯣ? ꯇꯨ ꯅꯪꯅ ꯍꯥꯏꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯅꯤ ꯃꯩꯅ ꯆꯥꯛꯏꯁꯦ. ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯩꯅ ꯆꯥꯛꯄ ꯃꯁꯥ ꯑꯌꯥꯝꯕ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯗ ꯂꯣꯏꯅ ꯇꯥꯁꯤꯜꯂꯤ. ꯑꯗꯨꯒ ꯉꯥ ꯑꯌꯥꯝꯕꯁꯨ ꯁꯤꯔꯒ ꯂꯣꯏꯅ ꯇꯥꯎꯈꯠꯂꯛꯏ. ꯃꯣꯏ 7ꯇꯨ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯄꯨꯟꯅ ꯌꯦꯡꯉꯤ. ꯃꯣꯏ 7 ꯑꯗꯨꯅ ꯍꯣꯏꯅ ꯌꯦꯡꯂꯛꯄꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯅꯟꯕꯒꯨꯝ ꯉꯥ ꯑꯗꯨꯒꯤ ꯃꯃꯩꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯀꯜꯂꯛꯏ. ꯑꯇꯣꯝꯕꯤꯅ, ꯏꯆꯦ, ꯎ ꯃꯁꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯅꯜꯂ ꯃꯥꯜꯂꯤ. ꯉꯥꯁꯦ ꯑꯃꯨꯛꯇ ꯀꯟꯁꯤ. ꯑꯍꯜꯅ, ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯗ ꯀꯨꯝꯕ ꯌꯥꯔꯣꯏꯌꯦ ꯑꯇꯣꯝꯕꯤ. ꯏꯆꯦ, ꯃꯔꯝ ꯆꯥꯕ ꯆꯥꯗꯕ, ꯌꯥꯕ ꯌꯥꯗꯕ ꯑꯗꯨ ꯀꯣꯟꯅ ꯊꯤꯁꯤ. ꯊꯋꯥꯏꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯜꯍꯧꯁꯤ. ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯂꯨꯕꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯉꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯃꯩ ꯍꯧꯒꯠꯅꯕꯔꯣ? ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯄꯣꯠꯀꯤ ꯃꯇꯤꯛ ꯃꯌꯥꯏꯔꯣ? ꯑꯩꯈꯣꯏꯗ ꯆꯦꯜꯂꯤꯕꯁꯦ ꯀꯥꯟꯅꯗꯦ. ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ ꯏꯆꯦ ꯅꯣꯏꯁꯤꯡꯁꯦ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯎ ꯃꯁꯥꯅ ꯅꯜꯂꯤꯕ ꯉꯥꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯌꯥꯝ ꯌꯥꯡꯅ ꯁꯠ ꯂꯥꯎꯅ ꯄꯥꯏꯁꯤꯟꯈꯤ. ꯑꯗꯨꯒ ꯎ ꯃꯁꯥꯗꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤ. ꯃꯁꯤ 7ꯇꯨ ꯌꯦꯡꯅꯔꯒ ꯌꯥꯏꯃꯅ, ꯏꯆꯦ, ꯑꯇꯣꯝꯕꯤꯁꯦ ꯄꯥꯏꯊꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯦꯡꯁꯤ. ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯁꯥꯁꯦ ꯊꯥꯡꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ. ꯂꯥꯏꯒꯤꯅ ꯊꯥꯕ ꯎꯅꯤ. ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯎꯅꯥ ꯐꯥꯎꯕꯅꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯅꯠꯇꯅ ꯊꯥꯡꯒꯠꯄ ꯉꯝꯕ ꯅꯠꯇꯦ. ꯌꯥꯏꯃ, ꯇꯨ ꯑꯥꯗ ꯏꯌꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ. ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ. ꯏꯆꯦ, ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤ. ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯛꯏ. 3 ꯁꯨꯕꯤꯅ, ꯏꯆꯦ, ꯄꯥꯠ ꯑꯁꯤꯗꯤ ꯈꯨꯄꯥꯛ ꯑꯃꯅꯤ. ꯑꯗꯨꯒ ꯄꯥꯠ ꯑꯁꯤ ꯇꯥꯔꯛꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯈꯨꯆꯥꯎ ꯑꯃꯅꯤ. ꯑꯍꯜꯅ, ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯂꯣꯏꯄꯥꯠꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯀꯥꯟꯅꯗꯦ. ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯐꯝꯗ ꯆꯠꯂꯨꯁꯤ. ꯁꯣꯝꯗ ꯑꯇꯣꯝꯕꯤꯗꯨ ꯎ ꯃꯁꯥꯗꯨ ꯀꯟꯅ ꯊꯥꯡꯒꯠꯂꯤ. ꯀꯔꯤꯅꯣ?
asuk yam lumisibo. Ya! Atombina umasadu kitang thangatpaga u adugi makhadagi nga asawbadu phadrat launa senthoki. Aduga nga adu isingdagi ipom yamna sauna kharaga songkhalai. Atombidu khangprek khangi masi ataidudi isingli pat adugi mayayda horiba khongnang pambi domna paisingkhri. Ngasai makhai umusana naliba nga adudi ngaroi oiramli. Ngaroi na songkhalaklaga heloi atombiduda magi makhuttagi mapangal yamna kanba arangu posaka makapsilai. Heloi atombigi mathabakta haijinduna set launa pali. Aduga mapam adusu mai khangan ngali. Heloi atombidu isingni yesilaga jom launa tai. Ngaroina mapam marang khangdaba makhai magi makhuttagi mai oi karioi tauba arangba maingal mayam mama atombida pangkapta kapsilamlaga ising manungda jom launa mutasinki. Atombidu thaiduna paithoi. Atombidu mai hauna saukre. Aina siram kadabadai kanbiraga aingondu oina onsilakliba. Ngaroi adu bung launa amuk isingdagi wangna songkhalai. Atombigi makhut anidagi maibul ani bang launa kai aduga ngaroida lakta langsinki. Ngaroigi masada seset launa pali aduga ngaroido yamna lapna paithoklaga isingda jom launa tasili. Ngaroina ai matik mayai kasu adum leina sidi asigi heloise. Karamba taibang mina tharakpa minaino yingthoknaba taredana laklingai sida. Ngaroigi manangaldagi yingbada yamna phajaba sana masugi apaba ngagi masaigum ani phandorai. Aduga khaplaga paikhalai. Adugi heloi atombida yenglaga nokfoi tawraga aigi tawba ngambasingse ngasidi loina uthokladro harisibo. Karino ngasina noktanaga tawrisibo. Masani kak phandoraklise prek prek lam thudiyadi mapunsise isingda dum loinise. Ai engondaga munni yenglaga masa kase kanaga khappe. Aya yungnaga paisilai. Yengnarasidudi lao nga nupi. Au aduni aina pamlisisu taibam misingi minai heloi. Moi anidu nakna paisinaraga magi arai matik maya puthoknaduna mai ngakta pangkapta kapnarai. Aduga atiya mathakta ungduna wangwangna paikhatki. Atiyadu atombi madi ngaroi anigi maibul kapnabagi mangalduna yengbada angakpa phibam amada phazarami. Atomina kapliba maibul adugi masuna maige seng masuga higok masugani. Aduga ngaroina kapliba maigi masu aduna asangbaga angobagini isingi masuni. Makhoi anina kapnariba mai adu thengainabada atiya mathak adu chumthangi masugum koiruk koina wakhairaga atiyadasu sinba thungna sandokli. Arapada leiba khungangsingi miyoi kayasu makhoi anigi tamthiraba atiyagi lan adu yumdagi thoknaduna makhut khankhandun yengnari. Aduga khongnang ani dubu mai thariba Jinglong yai hariba nupadunasu urami. Jinglong yai adu atombi amadi ngaroi ani lana du yenglaga kana noklaga. Aina surambasi fazna sakli na ngasidi. Asomdana aini heloi taretki khongnangdo mai tharamba. Aduga sidana muk sana khongnang amuk mai thadokpa. Aigi thausil thaurak mai pakadawredo. Adu iba tarabadi heloi tare asiki leifamse patay ase amu oiba taredo. Maramdi khongnang ani sidi aina maina thadoklabanina. Moigi leifam pat asi khongnang sida oina hotnaraklani. Aduga isingde leiba mira ngara khangdaba sina amu leiba yaroi haiduna tanthораklani. Adudagidi lai masel adu moi masel hatoknarani. Aigi lalongsi yamna laina mai pakadawre.
Somda amuk heloi taretu chauraba khongnang adugi marakta paisilaklega phamlaga leiri. Khongnang adugi masa mareng singna atiyadu loina khumjingkibadagi ngaroiga tombigana mai kapnariba lan soknaribadu amata uramde. Ngaroiga tombiga mai kapnabagi maingalna khongnang adugi mathakta khajik nganbadu moi tarukna kaya khanjilude maramde. Sana khongnang adu mai sakpagi maingal oirabai khanduna heloi taruk subiduna ise aikoige tombido hosik pabo laktrisibu mabu kadaida musakrabasano masi ehalna khumlai aikoi side lei khangamgani yaimana ise ngaroina yadrise taibang miro natraga aikoiro taibang miga aikoiga heloi manga subina adu kaiginodi suai haide taibang miga heloi aikoiga asetpa mari ama lei haina ngaroina khali adugini yaimana adu karigino haibani se magi mapana ising loipada siga samnariba turela sida he ka khalakpada aikoigi mai sakraba khongnang pambido he urami aduga aikoi tarena tongmu su urami aikoigi isli nau tare ki warido magi masan pingaroida yam nuksina asumne lirami heloi mangado masi ehalda yengnaga waridu muna taduigi tumin lei masi ehalna wari makhali rai no mangaroida mapana ibagi bema taibang palsida taibang mi makhal ahum leido makoi sinsigi marakta aikoi su sali ahanbada taibang mi haibama ani subada heloi taret haibama aduga nga tangkai mi tangkai oibai khoiga ngaroina ipa aikoi di khongsu pandana kamaina taibang mi gi marakta singdoino adubuni taibang mi makhal ahum lei haribasi aikoina isini leibagi wani ado khwangdei kok pawudi taibang mi oiridana heloisu taibang mi kamaina oirinoi pa moina taibang mi da laigi matik mayem senkibagini moigisu taibang palama lei aikoi gumna akhoigisu jinjak ama sai ado jinjak tudi ipa khangde ko ipa gi bema taibang mi di matik maya sendroi ba jinbele aikoi na leriba ising loi pada sigi maya da horiba phasakraba khongnang pambise mabuk mapaw yamna phaba heloi tare kasu yam lunti na ba nupa mana aikoi gi pothapam oina bagidamak thabiram libani isingda u kamaina thainoi ba nupa aduna heloi tare ki lefam adudagi khongnang maru ma lauraga ising loi pada sina ikang thoklinge matamda thakibani ne ipa heloiga mabuk phaba nupaduga yam yanabro yam nushina leminabra ba oi leminai yam nusu nushine aduga koisu nushijana na leminamagidamak khongnang ase tharam libani mana taibang mi se phatrai saton yamna phai pa taibang mi ga heloiga nushina bado maina aiga su taibang mi yoibaga nushina haloi pa hoi nongma mabuk phaba nupado laklakanda haige ai ma hi tonglaga khongnang makhong aduda higek lakbani heloi taret subina ise wari loirabo nangi wari masik libido taw leirano wari nushirek lakansida hausik lona lithokladabani ngaroigi wakalda heloi taretka nupaduga haibadi aikoigi yamna nungsinana lemine haina khankre aikoina leiramba khongnangdusu nupadun thabibani khankre nongma ngaroigi mamaga mapagana nupado khongnang adugi makhongda lakpa ngairingaida nupaduna hana lumlaga leiraga ngaroigi mamaga mapagado longna thilaga hatkibani mikup adudagi ngaroina taibang mi amadi aikoi heloi taresi sunya yakhidre yeknabani khankre laisning laktuna haribasu mana takidre tanjaduda
Ising loipat aduda sapu yamna kanba karigum pot ani jom launa tasinki. Ising loipat adu angak pipiba amada thakthang ni ipom kai. Aduga atiyada chongkhatkiba ising mayam aduna nonggumna mu chutharai. Khunang adusu punglup lupi. Moi taruksu isingna punglup lupi. Heloi taruksu biduna. Hausikiduba kari noise. Nong khaklaga isingna mai tasiliro. Nong churaklisibwa. Ahalduna. Oirambasu yai. Ado atomidu laktre. Amukta thirusilao. Heloi taruktu paithorakpaga ising mayai aduda atombiga ngaroigadu longna tauraga leirami. Heloi taruk subiduna karino toramlisina moyeni sidi phazareni sidi atiya mathakta heloi atombiga nganu pidugana thengainariba taunaribadubu uhoba khunjaroi singi maraktagi machin yamna thiba oida padaba khadrak madrak yamna ngangba chahi yankhai pugi halamana mayamdagi mani hen uhobagum ngambadi masa panba masin tumba usektuna ngamlabugumani aduda magi maido loithokibadagi usektu takibani naha amana useklone hosiki phunaribaduba kura nasin thinune mai khaktani hosik aikhoi mayamna horibado mai ani thingainabadagi thaktorakpa maibuldo aduni atiya mathakta ngalibado nasindo siramda yawra phawba adum thine he bungo nang aigi sibada polobi yahonganura ha nang siba ngaine aigi si nang polobi yawgi ngaine aduga mithin jaiduna nasadane chak tilaga lawgi nguna nakokato yupakna khaigi nguna aduga nakhongna khosingdosu yumpaktuna luina kakthaki ibungo nang shuai sida ngamthok nawna phagada ngaside khudiga takatan tawine halse makhong kupiksiga adoi tadi phunaba taridana khuladugi lambi lamyai duda moi anidu pudrupada phunarai mayamnasu chingthoknarami adubu nahaduna khardi phukre ahaladuna nungaini nang isa nupa koktholaga phuhangi yengo chalo kokthoro ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯌꯥꯏ ꯀꯧꯊꯣꯛꯔ ꯉꯥꯏꯔꯝꯒꯦ ꯃꯣꯏ ꯑꯅꯤꯗꯨ ꯂꯥꯎꯅꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯆꯤꯡꯂꯣꯌꯥꯏꯁꯨ ꯉꯥꯔꯣꯏꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯅ ꯇꯨꯃꯤꯟꯅꯃꯨꯛ ꯂꯩꯈꯤꯕꯗꯨꯗ ꯁꯥꯎꯔꯒ ꯏꯌꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯤꯐꯝ ꯊꯣꯛꯄꯅꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯂꯥꯂꯣꯡ ꯌꯥꯠꯂꯒ ꯍꯥꯠꯇꯣꯛꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯠꯄ ꯇꯥꯔꯦꯗꯣ ꯆꯤꯡꯂꯣꯡꯌꯥꯏ ꯁꯥꯎꯔꯒ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯁꯨꯝꯕꯗꯨ ꯐꯅ ꯀꯨꯏꯔꯦ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯇꯨꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯚꯖꯤ ꯆꯤꯡꯂꯣꯡꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯚꯖꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯑꯇꯤꯌꯥꯗ ꯃꯩꯕꯨꯜ ꯉꯥꯜꯂꯝꯂꯒ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯤꯗꯣ ꯀꯔꯤꯅꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯈꯪꯗꯦꯃꯤ ꯏꯍꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯑꯆꯨꯝꯕ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯛꯂꯛꯄ ꯅꯪꯕꯨ ꯇꯨꯝꯍꯧꯕꯗꯥꯏꯅꯦ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯁꯤ ꯄꯥꯠꯂꯣꯝꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯒ ꯑꯇꯤꯌꯥꯗꯗꯤ ꯅꯣꯡ ꯑꯃꯠꯇꯁꯨ ꯃꯪꯗꯦ ꯃꯈꯣꯜꯁꯤꯡꯗꯣ ꯀꯔꯤꯅꯣ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ ꯐꯠꯇꯕ ꯂꯥꯏ ꯑꯅꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯕꯗ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤꯒꯤ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂ ꯃꯥꯜꯂꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯐꯖꯕ ꯂꯥꯏꯅ ꯊꯥꯔꯝꯕ ꯃꯍꯧꯕꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂ ꯃꯥꯜꯂꯦ ꯃꯣꯏ ꯃꯁꯦꯜ ꯃꯩ ꯀꯥꯞꯅꯕꯗ ꯑꯗꯨꯒꯤ ꯈꯨꯟꯖꯥꯔꯣꯏꯁꯤꯡꯁꯤꯅ ꯌꯦꯡꯕ ꯆꯠꯅꯔꯨꯔꯤꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯕꯥꯖꯤꯅ ꯍꯧꯖꯤꯛ ꯍꯥꯠꯅꯤ ꯍꯥꯏꯔꯤꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯀꯟꯅ ꯅꯣꯡꯂꯛꯏ ꯂꯥꯏꯃꯛꯁꯨ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤꯃꯛꯁꯨ ꯑꯃꯨꯛ ꯅꯠꯇꯕ ꯑꯩꯒꯤ ꯌꯦꯛꯅ ꯂꯥꯏ ꯃꯈꯜ ꯑꯅꯤꯈꯛ ꯂꯩ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯃꯗꯤ ꯉꯥ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯁꯤ ꯀꯟꯁꯤꯟꯈ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯐꯖꯈ꯭ꯔꯕ
ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯑꯃꯨꯛ ꯐꯠꯇꯕ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7 ꯑꯗꯨꯅ ꯇꯣꯡꯁꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯅꯪꯍꯟꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇ ꯉꯥꯏꯍꯜꯂꯤꯗꯅ ꯇꯤꯟꯀꯥ ꯑꯃꯥꯡ ꯑꯁꯣꯏ ꯀꯌꯥ ꯑꯃ ꯄꯤꯖꯕꯗꯒꯤ ꯁꯣꯅꯣ ꯐꯨꯅꯣ ꯆꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯅꯤ ꯏꯃꯨꯡꯉꯣ꯫ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯗꯤ ꯕꯥꯖꯤꯅ ꯐꯨꯕꯤꯕꯗꯒꯤ ꯑꯣꯠꯄꯤ-ꯅꯩꯕꯤꯕꯒꯤ ꯉꯥꯎꯈꯤꯕ ꯉꯥꯛꯇꯅꯦꯅ ꯍꯥꯏꯗꯨꯗꯤ ꯏꯃꯥꯅ꯫ ꯅꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯥꯔꯨꯅꯨꯗ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯏꯄꯥ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯄꯤꯒꯗꯧꯔꯤ꯫ ꯑꯩꯕꯨ ꯃꯣꯏꯅ ꯍꯥꯠꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ ꯍꯧꯖꯤꯛꯁꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯤꯔꯛꯄꯗ ꯐꯠꯇꯕ ꯃꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯃꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯍꯥꯠꯇꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯉꯝꯗꯤ ꯉꯝꯅꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯝꯂꯤꯕꯗꯣ꯫ ꯕꯥꯖꯤꯗꯤ ꯃꯣꯏꯅ ꯀꯔꯤꯒꯤ ꯍꯥꯠꯀꯗꯧꯔꯤꯕ? ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨꯒ ꯀꯟꯅꯕ ꯍꯣꯠꯅꯔꯨꯕꯒꯤꯅꯤꯗꯅ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯍꯦꯂꯣꯏ 7 ꯑꯃꯗꯤ ꯉꯥꯔꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯆꯥꯅꯨꯄꯥ ꯑꯁꯨꯝꯕꯗ ꯂꯤꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯕꯗ ꯍꯦꯂꯣꯏ 7ꯒ ꯉꯥꯔꯣꯏꯒꯗꯨ ꯃꯄꯥ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯌꯦꯛꯅꯕ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯕꯗꯤ ꯉꯥꯔꯣꯏꯒꯤ ꯃꯄꯥ ꯃꯃꯥꯅ ꯆꯤꯡꯂꯣꯡ ꯌꯥꯏꯗ ꯇꯧꯔꯝꯕ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯨꯝꯕꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯃꯄꯥꯒ ꯃꯥꯏ ꯆꯥꯟꯅꯗꯕꯒꯨꯝꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯕꯅ ꯃꯇꯣꯝꯇ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯣꯏꯗꯕꯒꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯔꯤꯅꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯕꯥꯖꯤ ꯌꯥꯗꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯕꯨ ꯇꯣꯏꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕꯩ ꯑꯣꯏꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤ ꯁꯥꯞꯀ ꯂꯩꯕ ꯖꯥꯠꯂ ꯑꯩꯉꯣꯟꯗ? ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯗ꯭ꯔ ꯐꯥꯎꯕ ꯕꯥꯖꯤꯅ ꯑꯩꯁꯦ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯕꯗꯨ ꯃꯄꯥꯗ ꯌꯦꯡꯂꯒ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯃꯆꯥꯅꯨꯄꯥꯗ ꯃꯃꯤꯠꯇꯨ ꯈꯥꯔꯞꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯏ꯫ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯂꯥꯂꯣꯡꯗ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯜꯍꯟꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯅꯪ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯅꯠꯇꯦ꯫ ꯃꯩ ꯏꯁꯤꯡ ꯆꯪꯕ ꯉꯝꯗꯕ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯉꯝꯗꯕ, ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯣ ꯂꯥꯏ ꯃꯥꯟꯕ ꯑꯅꯤꯗꯣ ꯍꯥꯠꯂꯨꯕꯒꯤ ꯁꯥꯞ ꯑꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯝꯅ ꯈꯟꯗꯣꯛꯄꯁꯨ ꯌꯥꯕ ꯖꯥꯠꯅꯤꯗ, ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯀꯗꯕ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯅꯤꯅ ꯌꯥꯝꯅ ꯆꯝꯅ ꯈꯟꯗꯣꯛꯄꯗꯣ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯕꯗꯨ ꯊꯣꯡꯖꯤꯜꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯄꯥꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯦꯂꯣꯏ 7ꯇꯨꯅ ꯑꯇꯣꯝꯕꯤꯒ ꯉꯥꯔꯣꯏꯒꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯄꯨꯔꯒ ꯃꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ 7 ꯁꯨꯕꯤꯗꯨꯅ ꯏꯆꯦ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯔꯒ ꯌꯦꯡꯁꯤꯔꯥ? 5 ꯁꯨꯕꯤꯗꯨꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡꯗ ꯇꯥꯎꯔꯒ ꯂꯩꯔꯝꯂꯤꯕ ꯑꯅꯤꯁꯤꯗ ꯏꯁꯤꯡ ꯑꯃꯨꯛ ꯊꯥꯗꯣꯏꯕ? 2 ꯁꯨꯕꯤꯅ ꯑꯃꯨꯛ ꯏꯆꯦ ꯃꯈꯣꯡꯁꯤꯡ ꯊꯥꯡꯒꯠꯂꯒ ꯅꯤꯛꯊꯁꯤꯔꯥ ꯏꯁꯤꯡ ꯑꯣꯊꯣꯔꯛꯅꯕ? ꯃꯁꯤ ꯑꯍꯜꯅ ꯅꯣꯏ ꯊꯥꯡꯒꯠꯄ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨꯗꯤ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯨꯗꯅ꯫ 6 ꯁꯨꯕꯤꯗꯨꯅ ꯉꯥꯔꯣꯏꯒꯤ ꯃꯃꯩꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯁ ꯌꯥꯝ ꯅꯥꯜꯂꯤꯗ ꯁꯤꯗꯤ, ꯉꯝꯗꯦ, ꯁ꯭ꯔꯤ ꯅꯥꯟꯊꯩꯌꯦ꯫ ꯑꯗꯣ ꯃꯥꯒꯤ ꯃꯃꯩꯒꯤ ꯃꯆꯨꯁꯦ ꯄꯨꯛꯂꯥꯎꯕꯤꯗꯨꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯣ ꯍꯥ? ꯁꯅꯥ ꯃꯆꯨꯒꯤ ꯄꯨꯛꯂꯥꯎꯕꯤꯗꯣ ꯃꯁꯥꯒꯁꯨ ꯄꯥꯜꯂꯤ꯫ ꯑꯝꯇꯕꯨ ꯄꯥꯏꯒꯦꯅꯦ ꯃꯥꯒꯤꯁꯤꯗꯤ ꯉꯥꯒꯤ ꯃꯁꯥꯏꯒꯨꯞꯇ ꯄꯥꯏꯅ ꯃꯁꯥ ꯑꯣꯏꯅ ꯄꯥꯟꯈꯤꯕꯅꯤꯅꯦ ꯎꯆꯦꯛꯀꯤ ꯃꯑꯣꯡꯗ꯫ ꯑꯗꯨꯗꯣ ꯃꯁꯥꯅꯤꯁꯦ ꯀꯩꯅꯣ ꯄꯥꯏꯇ꯭ꯔꯤꯛ ꯄꯥꯏꯅꯤ ꯁꯤꯗꯤ꯫ ꯌꯥꯏꯃꯅ ꯏꯆꯦ ꯁꯤꯒꯤ ꯉꯥ ꯅꯨꯄꯤꯁꯤꯕꯨ ꯃꯥꯒꯤ ꯃꯁꯥ ꯄꯥꯜꯂꯤꯁꯦ ꯄꯥꯏꯅꯕ꯭ꯔꯣ ꯍꯥ ꯏꯆꯦ? ꯍꯣꯏꯍꯦ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯃꯁꯥ ꯄꯥꯜꯂꯗꯤ ꯄꯥꯏꯅꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦꯅ ꯉꯥ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕꯒꯤ ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ, ꯇꯣꯛꯑꯣꯁꯨ ꯍꯪꯉꯣꯏ, ꯅꯋꯥꯁꯨ ꯂꯧꯕꯤꯗꯦꯁꯨ꯫ ꯅꯣꯏꯁꯨ ꯀꯅꯥꯝꯇ ꯍꯪꯒꯅꯨ꯫ ꯑꯅꯤ ꯅꯃꯤꯠꯇꯨ ꯀꯣꯛ ꯄꯥꯡꯉꯣ, ꯆꯥꯛꯅ ꯃꯔꯣꯝ ꯑꯃ ꯂꯥꯝꯕꯒ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝ ꯇꯞꯅ
ꯎ ꯃꯊꯛꯇ ꯎꯆꯦꯛ ꯃꯀꯣꯜ ꯁꯥꯕꯅꯤ ꯑꯗꯨꯗꯒꯤ ꯃꯔꯨꯝ ꯂꯧꯊꯣꯛꯂꯒ ꯆꯥꯎ ꯍꯦꯂꯣꯏ ꯇꯔꯨꯛ ꯁꯨꯕꯤꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯏꯆꯦ ꯌꯥꯏꯃꯔ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯏꯃꯅ ꯆꯠꯂꯣ ꯌꯥꯗ ꯆꯥꯛ ꯂꯥꯝꯃꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯒ ꯇꯔꯨꯛ ꯁꯨꯕꯤꯗꯨꯅ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯏꯅꯥꯛꯇ ꯇꯨꯝꯃꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯅꯤ ꯏꯆꯦ ꯍꯦꯂꯣꯏ ꯇꯔꯨꯛ ꯁꯨꯕꯤꯅ ꯑꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤ ꯃꯈꯣꯜꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯤ ꯃꯤꯠ ꯄꯥꯡꯉꯤ ꯑꯌꯥ ꯉꯥ ꯅꯨꯄꯤꯁꯤꯁꯨ ꯃꯃꯤꯠ ꯄꯥꯡꯉꯤ ꯃꯁꯛ ꯈꯨꯐꯖꯁꯦ ꯂꯣꯏꯔꯦ ꯑꯇꯣꯝꯕꯤꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ꯭ꯔꯤꯁꯦ ꯑꯗꯨꯔꯣ ꯅꯪꯅ ꯈꯠꯂꯒ ꯐꯖꯕ ꯑꯗꯨꯒ ꯃꯥꯅ ꯏꯪꯅ ꯐꯖꯕ ꯉꯥꯔꯣꯏꯅ ꯑꯩꯒꯤ ꯃꯃꯩꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯉꯁꯥꯏ ꯎꯅ ꯅꯟꯈꯤꯕꯒꯤ ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯜꯅ ꯏ ꯈꯔꯗꯤ ꯊꯣꯛꯏ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯏꯁꯤꯡꯗ ꯀꯨꯝꯕ ꯌꯥꯈꯤꯔꯣꯏ ꯅꯪ ꯃꯣꯏ ꯅꯤꯄꯥꯜꯗꯨ ꯅꯨꯃꯤꯗꯥꯡꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯄꯥꯛꯄ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯆꯨꯝꯕꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯑꯩꯅ ꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯆꯤꯜꯗꯒꯤ ꯑꯐꯕ ꯋꯥꯍꯩ ꯑꯃꯇ ꯉꯥꯡꯕ ꯇꯥꯗꯦ ꯑꯩꯉꯣꯟꯗꯁꯨ ꯑꯐꯕ ꯑꯃꯇ ꯇꯥꯛꯇꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯆꯥꯎꯅ ꯂꯣꯠꯂꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯕꯥꯖꯤꯅ ꯍꯦꯛ ꯄꯨꯕꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯌꯥꯝꯅ ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯅꯕꯗꯣ ꯍꯌꯦꯡ ꯆꯠꯂꯒ ꯍꯦꯂꯣꯏ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯗꯣ ꯊꯦꯡꯅꯕ꯭ꯔꯥ ꯊꯦꯡꯅꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯆꯨꯝꯕꯗꯨ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯋꯥꯅ ꯂꯩꯔꯝꯃꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯥꯒꯤ ꯃꯃꯪꯗ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯂꯩꯔꯝꯕ ꯆꯤꯡꯅꯣꯡ ꯌꯥꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯎꯔꯝꯃꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯑꯇꯣꯝꯕꯤꯗꯨ ꯃꯃꯪꯗ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯁꯥꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯇꯣꯝꯕꯤꯒꯤ ꯃꯃꯪꯗ ꯂꯣꯏꯅ ꯎꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯀꯞꯂꯒ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯝꯂꯒ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯑꯀꯤꯕ ꯑꯌꯦꯠꯄꯗꯤ ꯑꯝꯇ ꯄꯤꯈꯤꯗꯕꯅꯤꯀꯣ ꯁꯣꯝꯗꯁꯨ ꯑꯆꯨꯝꯕꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩꯒꯤ ꯊꯥꯡ ꯃꯆꯥꯗꯨꯕꯨ ꯑꯆꯨꯝꯕꯗꯨ ꯃꯥꯒꯤ ꯊꯥꯡ ꯃꯆꯥꯗꯨ ꯃꯣꯟ ꯃꯈꯥꯗ ꯀꯣꯏꯃꯥꯃꯥꯏ ꯀꯩꯅꯣ ꯁꯤꯗ ꯊꯝꯂꯝꯕꯗꯥꯏꯅꯦ ꯑꯩꯕꯨ ꯉꯔꯥꯡ ꯇꯣꯛꯑꯣꯗ ꯀꯣꯟꯅ ꯊꯤꯔꯒꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯒꯦ ꯀꯟꯅꯗꯦ ꯍꯦꯂꯣꯏ ꯌꯦꯡꯒꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯁꯨ ꯍꯧꯒꯠꯂꯒ ꯑꯩ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯆꯦ ꯇꯔꯨ ꯑꯩ ꯊꯤꯔꯛꯀꯅꯨꯀꯣ ꯑꯩꯒꯤ ꯌꯦꯛꯅꯕꯤ ꯉꯥ ꯃꯃꯩ ꯄꯥꯟꯕꯤ ꯅꯪꯁꯨ ꯑꯩ ꯇꯥꯟꯅꯔꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯁꯤꯖꯅꯤ ꯅꯪ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯝꯅ ꯄꯥꯏꯔꯛꯏ ꯑꯆꯨꯝꯕꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯔꯣꯝꯗ ꯂꯥꯛꯏ ꯑꯆꯨꯝꯕꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯌꯥꯝꯅ ꯐꯖꯕ ꯎꯃꯪꯅꯤꯅꯦ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯁꯦ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯗ ꯍꯤ ꯑꯆꯧꯕ ꯑꯃ ꯊꯥꯗꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯁꯨ ꯈꯨꯃꯥꯡ ꯌꯥꯝꯅ ꯆꯥꯎꯁꯤꯟꯕ ꯌꯥꯔꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯈꯣꯡꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯔꯣꯝꯗ ꯃꯇꯣꯝꯇ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯉꯥꯡꯇꯅ ꯂꯥꯛꯏ ꯉꯔꯥꯡꯒꯤꯗꯣ ꯏꯆꯦ ꯌꯥꯏꯃꯟ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯌꯥꯝ ꯈꯠꯂꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯌꯥꯝ ꯈꯠꯄ꯭ꯔꯅꯦ ꯍꯣꯏ ꯂꯝꯕꯨꯗꯤ ꯈꯔ ꯍꯦꯜꯂꯤꯀꯣ ꯂꯝ ꯍꯦꯟꯕꯒ ꯈꯠꯄꯒ ꯃꯥꯟꯅꯕ꯭ꯔꯅꯦ ꯃꯥꯟꯅꯗꯦꯗ ꯑꯌꯥ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤꯅꯤꯅꯦ ꯍꯧꯖꯤꯛ ꯀꯦꯟꯈ꯭ꯔꯤꯗꯣ ꯑꯁ ꯎꯔꯝꯃꯗꯤ ꯀꯩꯅꯣꯝꯃꯗꯤ ꯅꯤꯔꯝꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯤꯗꯣꯏꯁꯦ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯍꯦꯂꯣꯏ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦꯗꯣ ꯏꯆꯦꯅꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯐꯠꯇꯕꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯇꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯃꯨꯛꯁꯨ ꯀꯤ ꯎꯕꯨꯗꯤ ꯌꯥꯝ ꯎꯔꯦ ꯑꯗꯨꯗ ꯃꯣꯏ ꯍꯦꯛ ꯎꯕꯒ ꯏꯆꯦꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯂꯣꯠꯍꯟꯕ ꯅꯍꯥꯟꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯊꯦꯡꯅꯩ ꯑꯗꯣ ꯃꯁꯛꯇꯣ ꯑꯩꯅ ꯄꯥꯝꯕ ꯌꯧꯗꯦꯅꯦ ꯃꯁꯥ ꯐꯔꯁꯨ ꯃꯁꯛꯇꯤ ꯐꯖꯗꯦ ꯑꯆꯨꯝꯕꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯩꯅ ꯆꯥꯈꯤꯕꯗꯨ ꯌꯧꯒꯗꯧꯔꯦ ꯑꯇꯣꯝꯕꯤꯗꯨꯁꯨ ꯌꯧꯒꯗꯧꯔꯦ
ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯝꯕꯤ ꯑꯃ ꯆꯠꯈꯤ ꯑꯗꯨꯒ ꯂꯝꯕꯤ ꯑꯃꯅ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤ꯫ ꯃꯈꯥꯔꯣꯝ ꯊꯪꯕ ꯂꯝꯕꯤꯗꯨ ꯏꯁꯤꯡ ꯂꯩꯄꯥꯛꯀꯤ ꯆꯠꯐꯝ ꯂꯝꯕꯤꯅꯤ꯫ ꯂꯝꯕꯤꯗꯨꯗꯅꯤ ꯑꯇꯣꯝꯕꯤꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯒꯤ ꯑꯗꯨꯗꯅ ꯑꯆꯨꯝꯕꯗꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯁꯨ ꯃꯩꯇꯥꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯩꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯛꯂꯤ꯫ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯈꯣꯡꯅꯥꯡ ꯑꯁꯤꯗꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯂꯦꯅ ꯀꯅꯥꯅ ꯃꯩ ꯊꯥꯗꯣꯛꯂꯤꯕꯖꯥꯠꯅꯣ? ꯉꯔꯥꯡꯒꯤ ꯃꯣꯏꯒꯤ ꯂꯥꯏ ꯑꯅꯤ ꯈꯠꯅꯕꯗ ꯃꯩꯕꯨꯜ ꯄꯥꯟꯕꯗꯒꯤ ꯆꯥꯛꯂꯤꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯁꯣꯝꯗꯅ ꯑꯇꯣꯝꯕꯤꯅ ꯍꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯃꯇꯣꯜ ꯆꯣꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯎꯀꯣ꯫ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯌꯥꯝꯅ ꯇꯥꯔꯛꯏ꯫ ꯑꯆꯨꯝꯕꯗꯨ ꯈꯣꯡꯅꯥꯡ ꯃꯇꯣꯜꯗ ꯌꯦꯡꯂꯤꯉꯩꯗ ꯑꯇꯣꯝꯕꯤꯗꯨ ꯈꯣꯡꯅꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯁꯝ ꯃꯅꯥꯗꯨ ꯐꯔꯥ ꯐꯔꯥ ꯍꯥꯏꯔꯒ ꯇꯞꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯆꯨꯝꯕꯗꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯎꯕꯗ ꯍꯩꯖꯤꯟꯗꯨꯅ ꯂꯥꯎꯏ꯫ ꯑꯇꯣꯝꯕꯤꯗꯨꯅ ꯑꯆꯨꯝꯕꯕꯨ ꯎꯕꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯍꯩꯖꯤꯟꯗꯨꯅ ꯂꯥꯎꯏ꯫ ꯃꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯏ꯫ ꯑꯆꯨꯝꯕ ꯌꯥꯝ ꯀꯤꯅ ꯍꯦꯂꯣꯏ ꯄꯥꯏꯕꯤ, ꯍꯦꯂꯣꯏ ꯄꯥꯏꯕꯤ꯫ ꯑꯇꯣꯝꯕꯤꯅ ꯇꯥꯏꯕꯪ ꯃꯤ ꯐꯠꯇꯕ꯫ ꯀꯔꯤꯅꯣ ꯍꯦꯂꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯐꯠꯇꯕꯅ ꯂꯥꯎꯔꯤꯁꯦ? ꯍꯦ ꯍꯦꯂꯣꯏ ꯅꯨꯄꯤ, ꯀꯩꯅꯣ ꯅꯪ ꯂꯥꯎꯔꯤꯗꯣ? ꯑꯩ ꯅꯪ ꯁꯨꯝ ꯀꯤꯔꯛꯇ꯭ꯔꯦ? ꯍꯦ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯍꯥ? ꯅꯪ ꯁꯤꯗ ꯀꯩꯗꯧꯏꯅꯣ ꯍꯥ? ꯇꯥꯏꯕꯪ ꯃꯤ, ꯑꯩꯁꯨ ꯅꯪ ꯁꯨꯝ ꯀꯤꯔꯛꯇ꯭ꯔꯦ ꯑꯗꯨ ꯌꯧꯔꯗꯤ? ꯑꯆꯨꯝꯕꯅ ꯍꯦ ꯍꯦꯂꯣꯏ ꯊꯤꯕ ꯂꯥꯛꯏꯅꯦ ꯑꯩꯁꯦ, ꯅꯪ ꯌꯦꯡꯕ ꯂꯥꯛꯏꯕ? ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯆꯦꯟꯈꯤꯅꯨ, ꯑꯗꯨꯗ ꯂꯩꯌꯨ꯫ ꯑꯇꯣꯝꯕꯤꯗꯨ ꯑꯆꯨꯝꯕꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯆꯨꯝꯕꯗꯨ ꯀꯤꯟꯒ ꯇꯥꯔꯒ ꯂꯩ꯫ ꯑꯇꯣꯝꯕꯤꯗꯨ ꯑꯆꯨꯝꯕꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯂꯦꯞꯂꯒ ꯇꯥꯏꯕꯪ ꯃꯤ, ꯅꯪꯁꯤꯗ ꯂꯥꯛꯀꯅꯨꯅꯦ, ꯅꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯗꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏꯗꯣꯏꯕ? ꯑꯣ, ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯧꯔꯤ꯫ ꯈꯣꯡꯅꯥꯡꯁꯦ ꯅꯣꯏꯅ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕꯗꯣ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯍꯦꯂꯣꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯗ ꯈꯨꯗꯨꯝ ꯆꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯕ ꯂꯩꯇꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯇꯥꯏꯕꯪ ꯃꯤ ꯅꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯇꯣꯝꯕꯤꯗꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯀꯞꯂꯛꯏ꯫ ꯑꯇꯣꯝꯕꯤꯅ ꯀꯞꯄꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯆꯨꯝꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯒꯦ ꯇꯧꯔꯛꯏ꯫ ꯑꯆꯨꯝꯕꯅ ꯑꯁ ꯈꯨꯅꯨꯡꯁꯤꯁꯤ, ꯈꯨꯀꯞꯁꯤ, ꯃꯥꯒꯤꯁꯤ ꯑꯩꯉꯣꯟꯗ ꯈꯗ꯭ꯔꯛꯇꯧꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯦꯂꯣꯏꯅ ꯆꯦꯜꯂꯒ ꯃꯣꯏꯕꯨ ꯁꯨꯝꯍꯜꯂꯒ ꯇꯤꯟꯀꯥꯡ ꯁꯟꯊꯤ ꯄꯤꯖꯗꯣꯏꯒꯤ ꯇꯧꯕ ꯃꯥꯜꯂꯤ ꯃꯥꯒꯤꯁꯤ꯫ ꯃꯣꯏꯁꯦ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯅꯤ꯫ ꯀꯔꯤ? ꯍꯧꯖꯤꯛꯇꯨ ꯀꯔꯤ ꯍꯥꯏꯕ? ꯍꯥ? ꯅꯪꯅ ꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯕ꯭ꯔꯥ ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯇꯤꯟꯀꯥꯡ ꯄꯤꯖꯧꯔꯥ ꯍꯥ? ꯀꯩꯅꯣ ꯑꯃꯒꯤ ꯍꯦꯂꯣꯏꯅꯤ ꯁꯤꯗꯤ꯫ ꯉꯥꯏꯈꯣ ꯍꯦꯂꯣꯏ ꯐꯖꯕꯤ, ꯐꯖꯕꯅꯤ ꯅꯪꯗꯤ꯫ ꯏꯁ ꯐꯖꯩ ꯍꯥꯏꯕꯗꯒꯤ ꯁꯥꯎꯕꯒ ꯐꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ? ꯁꯠ ꯁꯠ ꯍꯥꯏꯔꯣ ꯅꯨꯄꯥ꯫ ꯉꯥꯏꯈꯣ, ꯅꯣꯏ ꯍꯦꯂꯣꯏꯁꯦ 3 ꯁꯨꯏ ꯍꯥꯏꯗꯥꯏ? ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯅꯇꯣꯝꯇꯅꯤ꯫ ꯅꯪ ꯑꯁꯦꯡꯒꯤ ꯍꯦꯂꯣꯏꯔꯥ? ꯅꯔꯣꯟ ꯁꯤꯡꯉꯨ ꯅꯨꯄꯤ꯫ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ ꯍꯥ? ꯑꯩꯈꯣꯏꯒꯤ ꯏꯆꯦ 3ꯇꯤ ꯏꯁꯤꯡ ꯂꯩꯄꯥꯠꯀꯤ ꯃꯌꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯑꯗꯨꯗ ꯉꯔꯥꯡꯗꯒꯤ ꯂꯩꯍꯧꯔꯦ꯫ ꯁꯤꯗ ꯃꯩꯅ ꯆꯥꯛꯂꯤꯕ ꯈꯣꯡꯅꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ 3ꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯆꯤꯡꯂꯣꯡꯌꯥꯏ ꯀꯧꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯉꯔꯥꯡ ꯑꯩꯈꯣꯏ 3ꯅ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯆꯨꯝꯕꯗꯨ ꯃꯃꯤꯠꯇꯨ ꯃꯩꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯇꯣꯝꯕꯤꯗꯨ ꯀꯤꯕꯗꯒꯤ ꯃꯈꯣꯡꯗ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯄꯥꯏꯈꯠꯀꯦ ꯇꯧꯏ꯫ ꯀꯤꯒꯅꯨ ꯍꯦꯂꯣꯏ, ꯅꯪꯅ ꯍꯧꯖꯤꯛ ꯃꯃꯤꯡ ꯄꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯦ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ?
ꯏꯆꯦꯁꯤꯡꯅ ꯍꯥꯏꯕꯅꯤ. ꯐꯔꯦ, ꯑꯗꯣ ꯅꯪꯒꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯍꯦꯂꯣꯏꯕꯨ ꯀꯅꯥꯅ ꯃꯤꯡ ꯊꯣꯟꯅꯒꯦ? ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯑꯍꯜ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯅꯕꯅꯤ. ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ, ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯂꯣꯏ ꯀꯧꯏ. ꯐꯔꯦ ꯑꯇꯣꯝꯕꯤ, ꯑꯩ ꯅꯣꯏꯒꯤ ꯏꯆꯦꯁꯤꯡꯒ ꯃꯁꯛ ꯈꯪꯅꯍꯜꯂꯨ ꯌꯥꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯀꯅꯨꯀꯣ. ꯅꯪꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯜꯂꯤ. ꯑꯗꯣ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯍꯥꯟꯕ ꯈꯪꯅꯕꯅꯤ ꯅꯪꯁꯦ. ꯅꯪꯒꯤ ꯋꯥꯈꯨꯡꯒꯥꯡꯗꯣ ꯑꯩꯕꯨ ꯁꯨꯝꯂꯒ ꯉꯥꯎꯍꯟꯗꯣꯏ ꯇꯧꯋꯦ ꯑꯇꯣꯝꯕꯤ. ꯍꯣꯏ, ꯉꯥꯎꯍꯜꯂꯤꯅꯦ. ꯑꯁꯨꯝꯕꯒ ꯑꯇꯣꯝꯕꯤꯒꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯁꯨꯝꯕꯅ ꯑꯇꯣꯝꯕꯤꯕꯨ ꯐꯖ ꯐꯖꯕ ꯃꯐꯝ ꯀꯌꯥꯗ ꯄꯨꯕꯤꯔꯝꯃꯤ. ꯑꯁꯨꯝꯕꯒ ꯑꯇꯣꯝꯕꯤꯒ ꯎꯕꯗ ꯈꯨꯟꯖꯥꯔꯣꯏꯁꯤꯡꯅ ꯑꯇꯣꯝꯕꯤꯗꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ. ꯅꯣꯡꯃ ꯑꯇꯣꯝꯕꯤꯒ ꯑꯁꯨꯝꯕꯒꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯤꯉꯩ ꯑꯁꯨꯝꯕꯕꯨ ꯈꯪꯕ ꯍꯟꯅꯨꯕꯤ ꯑꯃ ꯊꯦꯡꯅꯩ. ꯍꯟꯅꯨꯕꯤꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ. ꯑꯁꯨꯝꯕꯅ ꯍꯟꯅꯨꯕꯤꯗꯨꯗ ꯀꯧꯏ. ꯍꯣꯏꯕꯣ, ꯅꯁꯨ ꯅꯨꯄꯤꯗꯨꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯉꯥꯏꯈꯣ, ꯑꯗꯨꯒ ꯍꯪꯂꯛꯈꯤꯅꯨ. ꯅꯪꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯎ, ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ. ꯃꯁꯛꯇꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯩ ꯐꯖꯩꯗꯣ. ꯍꯣꯏꯕꯣ, ꯁꯤꯗꯤ ꯍꯦꯂꯣꯏꯅꯦ. ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯕꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯄꯩꯅ ꯌꯦꯡꯉꯤ. ꯅꯪ ꯍꯧꯁꯅꯨꯍꯦ, ꯈꯪꯉꯣꯏꯍꯦ ꯀꯩꯁꯨ. ꯑꯍꯜꯗꯨꯅ ꯍꯦꯂꯣꯏ ꯑꯣꯏꯒꯦꯔꯥ ꯚꯨꯠ ꯑꯣꯏꯒꯦꯔꯥ ꯐꯕꯨ ꯐꯖꯔꯕ ꯑꯗꯨꯝ ꯐꯥꯔꯁꯤ ꯉꯥꯏꯔꯦ, ꯑꯩꯒꯤ ꯋꯥꯗꯤꯕꯣ. ꯑꯁꯨꯝꯕꯅ ꯍꯣꯏ ꯍꯣꯏ ꯕꯣꯛ, ꯑꯗꯨꯗꯤ ꯁꯤꯒꯤ ꯍꯦꯂꯣꯏꯁꯤ ꯐꯥꯔꯁꯤꯀꯣ. ꯑꯇꯣꯝꯕꯤꯗꯨ ꯄꯥꯈꯠꯂꯤ. ꯏꯕꯣꯛ, ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯃꯥꯒꯤꯁꯦ. ꯑꯩꯗꯤ ꯃꯤꯅꯤꯀꯣ ꯏꯕꯣꯛ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ. ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯁꯦ ꯅꯪꯅ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗ꯭ꯔꯅ ꯌꯥꯝ ꯀꯤ. ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯍꯜꯂꯣ. ꯀꯤꯒꯅꯨ ꯇꯣꯝꯕꯤ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯅꯤ. ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯅꯥꯝꯇꯅ ꯃꯨꯟꯕ ꯉꯝꯃꯣꯏ. ꯑꯩꯅꯁꯨ ꯅꯪ ꯊꯥꯗꯣꯛꯂꯣꯏ. ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯂꯧꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯏꯆꯦꯍꯣꯏꯒꯤ ꯃꯅꯥꯛꯇ ꯉꯥ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯂꯩꯍꯧꯕꯅꯤ. ꯑꯗꯨꯃꯨꯛ ꯎꯔꯒ ꯑꯩꯃꯨꯛ ꯀꯥꯎꯊꯣꯛꯈꯤꯅꯨꯀꯣ. ꯉꯥꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯉꯥꯗꯤ ꯉꯥ ꯃꯁꯦꯜ ꯂꯩꯒꯗꯕ. ꯑꯩ ꯏꯁꯤꯡꯗ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯅꯣ? ꯑꯗꯣ ꯃꯥꯗꯤ ꯈꯪꯐꯥꯜꯗꯁꯨ ꯂꯩꯕ ꯉꯝꯕꯅꯤ. ꯆꯠꯄꯁꯨ ꯉꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯣꯝꯕꯤ? ꯃꯈꯣꯡꯁꯨ ꯄꯥꯟꯗꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯏꯕꯨꯡꯉꯣ? ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯐꯝꯃꯤꯟꯅꯔꯝꯃꯤ. ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯁꯨ ꯉꯥꯔꯣꯏꯒ ꯍꯦꯂꯣꯏ ꯇꯔꯨꯛ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯃꯆꯦ ꯑꯍꯜꯅꯁꯨ ꯉꯥꯔꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝ, ꯈꯣꯡꯅꯥꯡ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯔꯝꯁꯤꯡ ꯉꯥꯔꯣꯏꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ. ꯑꯇꯣꯝꯕꯤꯒ ꯑꯁꯨꯝꯕꯒꯗꯨꯁꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯆꯤꯡꯅꯕ ꯈꯔꯁꯨ ꯐꯥꯎꯔꯝꯃꯤ. ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤꯅꯤ. ꯆꯤꯡꯂꯣꯡꯌꯥꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯨꯝꯕꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ. ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯅꯕꯒꯤꯗꯃꯛ ꯃꯁꯥ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ. ꯑꯁꯨꯝꯕꯒ ꯍꯦꯂꯣꯏꯁꯤꯡꯒꯁꯨ ꯑꯇꯣꯝꯕꯤꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯍꯟꯗꯨꯅ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯨꯝꯕꯗ ꯇꯝꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯋꯥꯔꯤ ꯈꯪꯂꯛꯄꯗꯒꯤ ꯑꯁꯨꯝꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ. ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯜꯅ, ꯑꯁꯨꯝꯕ, ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯪꯒꯤ ꯅꯄꯥ ꯆꯤꯡꯂꯣꯡꯌꯥꯏꯗꯣ ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯌꯨ ꯍꯥꯏꯅ ꯉꯥꯔꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯪꯒꯤ ꯏꯄꯥꯗ ꯁꯥꯞ ꯇꯧꯔꯝꯃꯅꯤ. ꯑꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯅꯪꯁꯨ ꯌꯥꯖꯔꯕꯗꯤ ꯅꯪꯒꯤ ꯏꯄꯥ ꯆꯤꯡꯂꯣꯡꯌꯥꯏꯗꯣ ꯍꯥꯠꯂꯣ. ꯅꯪꯒꯤ ꯏꯄꯥ ꯍꯥꯠꯄꯒꯤ ꯃꯇꯝꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯕꯅꯤ. ꯏꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯃꯔꯨꯞ ꯍꯥꯏꯕ ꯂꯩꯇꯦ. ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ ꯏꯆꯦ. ꯑꯇꯣꯝꯕꯤꯅ, ꯏꯆꯦ, ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯣ ꯃꯇꯣꯝꯗ ꯆꯠꯍꯜꯂꯣꯏꯁꯦ.
ꯑꯩꯈꯣꯏꯁꯨ ꯆꯠꯁꯤ ꯃꯁꯤ ꯑꯍꯜꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯠꯇ ꯁꯤꯌꯨ ꯇꯝꯈ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯉꯝꯂꯗꯕꯅꯤ ꯑꯁꯨꯝꯕꯅ ꯏꯇꯣꯝꯇ ꯑꯗꯨꯝ ꯊꯦꯡꯅꯒꯦꯗ ꯇꯣꯝꯕꯤ ꯑꯗꯣ ꯉꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯥ ꯅꯨꯄꯤ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯣꯏ ꯃꯥꯅꯦ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯁꯨꯝꯕ ꯀꯧꯏ ꯑꯁꯨꯝꯕ ꯑꯩꯁꯨ ꯅꯣꯏꯒꯨꯝ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯅꯣꯏꯒꯨꯝꯅ ꯈꯣꯡ ꯄꯥꯜꯂꯒ ꯀꯪꯐꯥꯜꯗ ꯆꯠꯄ ꯄꯥꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯑꯇꯣꯝꯕꯤꯗꯨ ꯉꯥꯔꯣꯏꯅ ꯁꯨꯝꯕꯗ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯈꯝꯕꯜꯂꯛꯏ ꯀꯥꯏꯗꯒꯤꯅꯣ ꯅꯪꯗꯤ ꯈꯣꯡꯁꯨ ꯄꯥꯟꯗꯅ ꯃꯥꯒ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨꯕ ꯅꯪꯒꯤꯁꯨ ꯉꯥ ꯅꯨꯄꯥ ꯑꯃ ꯃꯔꯥꯏ ꯂꯥꯛꯆꯅꯤ ꯉꯥꯏꯌꯣ ꯑꯗꯨꯝ ꯑꯁꯨꯝꯕꯅ ꯑꯇꯣꯝꯕꯤꯗ ꯂꯛꯅꯔꯛꯏ ꯀꯥꯏꯗ ꯂꯥꯛꯇꯣꯏꯅꯣ ꯅꯣꯏꯒꯤꯁꯨ ꯍꯦꯂꯣꯏ ꯅꯨꯄꯥ ꯂꯩꯇꯕꯒꯨꯝ ꯃꯣꯏꯒꯤꯁꯨ ꯉꯥ ꯅꯨꯄꯥ ꯂꯩꯄꯣꯟꯗꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯅꯦ ꯉꯥ ꯅꯨꯄꯤ ꯂꯩꯇꯦ ꯑꯗꯣ ꯁꯨꯝꯕ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯑꯩ ꯅꯪꯒ ꯂꯣꯏꯅꯅꯤꯡꯉꯤ ꯍꯣꯏ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯇꯣꯝꯕꯤꯅ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯍꯥ ꯉꯥ ꯅꯨꯄꯤ ꯌꯥꯔꯦ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯤ ꯉꯁꯤꯗꯒꯤ ꯉꯥ ꯅꯨꯄꯤꯅ ꯅꯪꯒꯗꯤ ꯁꯥꯕ ꯌꯥꯏꯗꯨꯗꯤ ꯑꯇꯣꯝꯕꯤ ꯑꯩꯒ ꯅꯪꯒ ꯃꯥꯟꯅꯗꯕ ꯈꯔ ꯂꯩ ꯇꯧꯔꯤꯅꯤ ꯑꯗꯨꯏꯅꯦ ꯍꯥꯏꯁꯦ ꯉꯥꯔꯣꯏꯗꯨ ꯑꯁꯨꯝꯕꯗ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯕꯁꯨ ꯉꯥꯔꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯕ ꯅꯪ ꯇꯤꯟꯀꯥꯡ ꯄꯤꯖꯧꯔꯥ ꯍꯥ ꯑꯩꯅ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯍꯥ ꯑꯇꯣꯝꯕꯤꯅ ꯉꯥꯡꯂꯤꯉꯩ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗꯒꯤ ꯆꯤꯡꯂꯣꯡꯌꯥꯏꯅ ꯑꯁꯨꯝꯕꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯣꯡꯌꯥꯏ ꯑꯗꯨ ꯀꯟꯅ ꯀꯟꯅꯁꯨ ꯅꯣꯛꯂꯤ ꯑꯁꯨꯝꯕꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗ ꯆꯣꯡꯈꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯐꯔ ꯐꯔ ꯂꯥꯎꯅ ꯅꯣꯝꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯕꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯃꯌꯥ ꯀꯥꯔꯒ ꯑꯁꯨꯝꯕꯗ ꯌꯦꯡꯂꯒ ꯂꯩ ꯏꯌꯥ ꯁꯤꯗꯤ ꯌꯥꯔꯔꯣꯏꯕꯣ ꯊꯦꯡꯅꯕ ꯋꯥꯒꯗꯧꯔꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯑꯣꯏꯔꯅꯤꯗꯣ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯒ ꯉꯥ ꯅꯨꯄꯤꯗꯨꯒꯁꯨ ꯑꯁꯨꯝꯕꯅ ꯆꯣꯡꯂꯒ ꯄꯥꯏꯈꯤꯕꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯔꯒ ꯃꯃꯤꯠꯁꯤꯡꯗꯨ ꯆꯐꯨ ꯆꯐꯨꯃꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯇꯣꯝꯕꯤꯅ ꯏꯆꯦ ꯄꯥꯏꯕ ꯍꯩꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯔꯕꯨ ꯇꯥꯏꯕꯪ ꯃꯤꯁꯨ ꯄꯥꯏꯕ ꯉꯝꯕꯣꯏꯔꯦ ꯉꯥꯔꯣꯏꯅ ꯑꯁꯤꯗꯤ ꯄꯥꯏꯕ ꯅꯠꯇꯦꯍꯦ ꯆꯣꯡꯕꯅꯦ ꯑꯇꯣꯝꯕꯤꯅ ꯉꯥꯔꯣꯏꯗ ꯄꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯤꯕꯨ ꯆꯣꯡꯉꯤꯔꯣ ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯄꯥꯏꯔꯤꯅꯤ ꯆꯣꯡꯉꯒ ꯄꯥꯏꯕ ꯆꯣꯡꯄꯥꯏ ꯃꯆꯦꯁꯤꯡꯗꯨꯗꯤ ꯑꯁꯨꯝꯕꯅ ꯄꯥꯏꯈꯤꯕꯗꯨ ꯌꯦꯡꯂꯤ ꯑꯁꯨꯝꯕꯗꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯏ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯍꯤ ꯑꯗꯨꯁꯨ ꯈꯥꯝꯂꯒ ꯂꯩ ꯆꯤꯡꯂꯣꯡꯌꯥꯏꯅ ꯅꯣꯛꯂꯒ ꯑꯩꯅ ꯅꯪ ꯄꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯕꯅ ꯃꯄꯥꯗ ꯅꯪꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯅꯔꯥꯜꯅꯤ ꯈꯟꯗꯣꯛꯆꯔꯣ ꯅꯪ ꯉꯁꯤ ꯁꯤꯒꯗꯧꯔꯤꯕꯁꯦ ꯅꯔꯥꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯏꯄꯥ ꯌꯦꯡꯅꯔꯤꯁꯤꯗꯣ ꯑꯗꯨꯗꯤ ꯏꯄꯥ ꯏꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯨꯛ ꯏꯌꯥ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯒꯤ ꯍꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯑꯁꯨꯝꯕꯗ ꯐꯩꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯏ ꯑꯁꯨꯝꯕꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯉꯥꯛꯏ ꯍꯤ ꯑꯗꯨ ꯄꯨꯝꯇꯦꯛ ꯇꯦꯛꯏ ꯄꯨꯝꯆꯥꯏ ꯆꯥꯏ ꯑꯁꯨꯝꯕꯅ ꯅꯣꯛꯂꯒ ꯍꯦ ꯆꯤꯡꯂꯣꯡꯌꯥꯏ ꯅꯅꯥꯛꯇ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡꯗꯣ ꯃꯗꯨꯁꯨ ꯐꯨꯛꯂꯒ ꯊꯝꯃꯛꯎꯅꯦ ꯅꯇꯤꯛ ꯌꯦꯡꯒꯦ ꯑꯗꯨ ꯐꯨꯛꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯤꯔꯣꯏꯍꯦ ꯈꯪꯖꯧꯃꯤ ꯐꯠꯇ ꯎꯁꯤꯠꯇꯕ ꯆꯥꯡꯌꯦꯡ ꯀꯥꯏꯗꯨꯅꯤ ꯅꯪꯒꯤꯗꯣ ꯍꯥ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯆꯤꯡꯂꯣꯡꯌꯥꯏꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯩ ꯆꯥꯛꯍꯧꯗꯕ ꯃꯁꯥ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯊꯨꯗꯦꯛꯂꯒ ꯑꯁꯨꯝꯕꯗ ꯍꯥꯏꯖꯤꯟꯗꯅ ꯀꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯕꯅ ꯎꯁꯥꯗꯨꯗ ꯃꯥꯒꯤ ꯂꯨꯝꯂꯨꯝ ꯂꯥꯎꯕ ꯀꯤꯟ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯅ ꯊꯤꯟꯖꯤꯜꯂꯤ ꯎ ꯃꯁꯥꯗꯨ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯏ ꯎ ꯑꯗꯨꯁꯨ ꯄꯨꯝꯆꯥꯏ ꯆꯥꯏ
ꯑꯗꯨꯒ ꯀꯣꯏꯕꯗꯨꯗ ꯃꯁꯣꯏ ꯁꯦꯡꯀꯨꯞ ꯁꯥꯅ ꯄꯥꯏꯊꯣꯛꯂꯒ ꯇꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯕꯅ ꯑꯩꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦꯗꯣ ꯆꯤꯡꯂꯣꯡ ꯌꯥꯏ꯫ ꯉꯥꯔꯣꯏꯒ ꯍꯦꯂꯣꯏ ꯇꯔꯦꯠꯀꯗꯨꯁꯨ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯣꯝꯗ ꯄꯥꯏꯊꯔꯛꯇꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯐꯨꯅꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯕꯅ ꯃꯅꯥꯛꯇ ꯍꯧꯕ ꯌꯨꯝ 3-4ꯃꯨꯛ ꯋꯥꯡꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯋꯥꯌꯥ, ꯎꯃꯥꯏꯕꯤ, ꯂꯪꯖꯥ 200-300ꯃꯨꯛ ꯕ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯁꯨꯝꯕꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨ ꯍꯥꯏꯐꯦꯠ ꯅꯤꯛꯂꯒ ꯃꯄꯥꯝꯕꯤꯗꯨ ꯄꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯐꯨꯛꯇꯣꯔꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯁꯨ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯀꯟꯅ ꯅꯣꯝꯂꯤ, ꯑꯗꯨꯕꯨ ꯐꯨꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯕꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨ ꯁꯥꯎ ꯁꯥꯡꯈ꯭ꯔꯕꯗꯨ ꯃꯔꯥ ꯌꯥꯎꯅ ꯐꯨꯛꯂꯒ ꯆꯤꯡꯂꯣꯡ ꯌꯥꯏꯗ ꯍꯥꯏꯒꯗꯅ ꯄꯣꯞ ꯂꯥꯎꯅ ꯀꯟꯊꯠꯂꯤ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯃꯊꯕꯥꯛꯀꯤ ꯁꯔꯨꯁꯤꯡꯗꯨ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯏ, ꯏ ꯑꯣꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯇꯣꯝꯇ ꯃꯃꯤꯠ ꯈꯨꯝꯂꯒ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯉꯥꯔꯣꯏꯗꯤ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯂꯣꯡ ꯌꯥꯏ ꯑꯗꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯌꯧꯔꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯨꯝꯕꯗ ꯃꯄꯥ ꯑꯃꯅ ꯃꯆꯥꯗ ꯌꯦꯡꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯂꯤ꯫ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ, ꯑꯗꯨꯕꯨ ꯑꯁꯨꯝꯕꯗꯤ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨꯅ ꯑꯃꯨꯛꯀ ꯆꯤꯡꯂꯣꯡ ꯌꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯄꯣꯞ ꯂꯥꯎꯅ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯁꯨꯝꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯅ ꯌꯦꯡꯂꯝꯂꯒ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯉꯥꯔꯣꯏꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕꯗꯨ ꯎꯕꯗ ꯑꯁꯨꯝꯕꯕꯨ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯕꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯉꯥꯔꯣꯏꯗꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯔꯣꯏ ꯑꯃꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯕꯒ ꯑꯇꯣꯝꯕꯤꯒꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯅꯈꯤꯗ꯭ꯔꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯃꯇꯣꯜ ꯐꯥꯎꯕ ꯆꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯩꯅ ꯆꯥꯛꯈꯤꯕꯅ꯫ ꯅꯣꯡꯃ ꯑꯁꯨꯝꯕꯒ ꯑꯇꯣꯝꯕꯤꯒꯅ ꯏꯁꯤꯡ ꯂꯣꯏꯄꯥꯠ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯐꯝꯂꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯉꯥꯔꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯜꯂꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯉꯥꯔꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯤꯉꯩ ꯉꯥꯔꯣꯏꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯉꯥ ꯅꯨꯄꯥ ꯑꯃ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯔꯣꯏꯗ, "ꯍꯣ ꯉꯥꯔꯣꯏ, ꯑꯇꯣꯝꯕꯤꯅ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯉꯥꯔꯣꯏꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯒ ꯉꯥ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯕꯒ ꯑꯇꯣꯝꯕꯤꯗꯨꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯁꯥꯗ ꯃꯈꯣꯡꯁꯤꯡꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯤ, ꯑꯗꯨꯒ ꯉꯥꯔꯣꯏꯒ ꯉꯥ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯕꯅ ꯉꯥꯔꯣꯏ ꯑꯃꯗꯤ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯂꯃꯟ ꯈꯨꯝꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫